Hello guys, ngasi Lucian history tausi ko Lucian gi modern India da taurase. Modern India Lucian haiba like to pairo adu aina haiba sing ji yengo ko. Modern India da adventure of European ching na India da kamai sang ki haiba du ne phojik yeng doise. Ko kareba adventure of European room da kamai na trade over sang laga ko da India sipai hai bodo. Modern India expansion of British power expansion to bose. In context of Bengal, Mysore masung Punjab. Bengal the Mysore masung Punjab the British ki power se kamai na expand tor ki hai bodo. Hojik yeng se ko. Aduga yo Portuguese na yana lakpa sin 1490 ta lakki bane ko. Aduga moina Kochi rom da changki bane ba. European powers the kong the English laki pa powers in the kai na the English na 1680 laki bane natra aduga kaida kano sagi bana tam da Surat ta sagi bane ko nang da Dutch la Portuguese English Dutch na 1602 la sang ki bane ko India da aduga Portuguese English Dutch French laire French ko French laire adiri amana kaina damda Danish su India da laki ko 1616 da changki bane ba French ni kon ba Danish su kai da victory sai damda kari manga su da irak tu French masi manga je khangjal ko han mana Portuguese ko ado na hangi basu aroi bun hangi basu Portuguese oidoine French su kai da sai Surat victory 1664 ado hojik Lucian gi pa horase asi aina pa matam da Lucian gi modern India thawa hangdok piro to mathang kedo explain to kan da muna tahur se ko revision noin hai tarin yare ko Lucian ka mana pa ga dai ha do se khang modern India horase expansion of British power expansion torok pa kai da in context of Bengal Mysore masung Punjab da Bengal da Mysore masung Punjab da British power ka mana expand torok hai bodo yeng ase Bengal da ko Murshid Quli Khan ko ba 1717 and 27 book se ma se subedar in 1717 Murshid Quli Khan was appointed as Bengal subedar Murshid Quli Khan se kari oina kalameba Bengal gi subedar oina kalameba British governor Bengal gi subedar hai de kaino governor ne ba kanana by Mughal Emperor Farrukh Shah Murshid Quli Khan se governor of Bengal oina khalleba Bengal gi subedar oina ko grant of governorship of Orissa also him ado mangonda Orissa gi governorship su piramme ba ko by Farrukh Shah na Farrukh Shah ji karano Mughal emperor ne ba ko in 1719 the Orissa governorship su piramme mangonda he transferred the capital of Bengal from Dhaka to Murshidabad aduga asigi Murshid Quli Khan sina Bengal capital se Dhaka da kai da utholame ba Murshidabad ti maroi khangjal ko hangak pane peka da mana kanana Bengal transfer capital se Dhaka di Murshidabad da utholame hai ta di Murshid Quli Khan se karano hai ba Bengal gi subedar ne ba ko maroi khangjal kai da gi Dhaka to Murshidabad ko utang da jong Sujauddin chi karam gani palama to 1727 nei 1739 bo palama ni chahi kya anuman pali se chahi trying to ma se son in law di maya nupa ne ba Murshid Quli Khan ge kana se Sujauddin che he was granted governorship of Bihar ma se Bihar governorship pirame by Mughal emperor Muhammad Shah Rangila na 1733 da ma se governorship of Bihar pirame ba ko Sujauddin che matang da Sarfaraz Khan ji karano hai tari he was the son of Sujauddin Sarfaraz Khan je son ne di machanupa ne of Sujauddin gi machanupa ne ba and was murdered by 𝗵𝗶𝗍𝗃 Khan to masi hat to ki ba kanana 𝗵𝗶𝗍𝗃 Khan Sarfaraz Khan se 𝗵𝗶𝗍𝗃 Khan hat ki ba in
the deputy governor of Bihar 𝗵𝗶𝗀 ꯈꯥꯟꯁꯤ ꯀꯅꯥꯅ ꯍꯥꯏꯕ ꯃꯇꯝꯗ deputy governor of Biharꯅꯦꯕꯀꯣ ꯃꯥꯁꯤ 1740ꯗ ꯁꯨꯖꯥꯎ ꯁꯔꯐꯔꯥꯖ ꯈꯥꯟ ꯍꯥꯠꯈ꯭ꯔꯦ ꯃꯊꯪꯗ 𝗵𝗶𝗀 ꯈꯥꯟꯅ ꯑꯃꯨꯛ 1740ꯗꯒꯤꯅ 1756 ꯐꯥꯎ ꯄꯥꯜꯂꯝꯃꯦꯕꯀꯣ 𝗵𝗶𝗀 ꯈꯥꯟꯁꯦ 1740ꯗꯅ 1756 ꯐꯥꯎ ꯄꯥꯜꯂꯝꯃꯦꯕ legalized his usurpation by receiving a farman from Mughal emperor ꯃꯨꯍꯝꯃꯗ ꯁꯥꯍ ꯔꯪꯒꯤꯂꯥꯗꯒꯤ ꯃꯥꯅ ꯐꯔꯃꯥꯟ ꯑꯃ ꯂꯧꯔꯒ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯃꯥꯅ ꯐꯝ ꯃꯨꯟꯈꯤꯕꯁꯤ ꯂꯦꯒꯦꯂꯥꯏꯁ ꯇꯧꯔꯝꯃꯤ ꯑꯥꯏꯟꯅ ꯌꯥꯝ ꯃꯑꯣꯡꯗ ꯃꯨꯍꯝꯃꯗ ꯁꯥꯍ ꯔꯪꯒꯤꯂꯥꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯒ ꯀ꯭ꯔꯣꯔ 2 ꯄꯤꯔꯒꯀꯣ after paying him 2 crores ꯃꯥꯅ ꯃꯨꯍꯝꯃꯗ ꯁꯥꯍ ꯔꯪꯒꯤꯂꯥ ꯍꯥꯏꯕ ꯅꯤꯡꯊꯧꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯄꯤꯔꯒ ꯐꯔꯃꯥꯟ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ 𝗵𝗶𝗀 ꯈꯥꯟꯅ ꯃꯥꯅ prevented the English and French from fortifying their victories at Calcutta ꯍꯥꯏꯗꯤ ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯐ꯭ꯔꯦꯟꯁ ꯀꯜꯀꯇꯥ ꯂꯥꯟꯕꯟ ꯁꯥꯕꯁꯤ ꯃꯥꯅ ꯊꯤꯡꯂꯝꯃꯦꯕ ꯀꯅꯥꯅ 𝗵𝗶𝗀 ꯈꯥꯟꯅꯀꯣ ꯀꯜꯀꯇꯥ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯅꯒꯣꯔꯗ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯐ꯭ꯔꯦꯟꯁꯅ ꯐꯣꯔꯠ ꯂꯥꯟꯕꯟ ꯁꯥꯕꯁꯦ ꯄꯣꯠꯆꯩ ꯂꯩꯔꯒ ꯈꯣꯠꯂꯒ ꯇꯨꯡꯁꯤꯜꯂꯒ ꯊꯝꯅꯕ ꯈꯣꯠꯅꯕ ꯁꯥꯕꯁꯤ ꯀꯅꯥꯅ ꯊꯤꯡꯉꯝꯃꯦꯕ 𝗵𝗶𝗀 ꯈꯥꯟꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯁꯤꯔꯥꯖꯨꯗꯧꯂꯥ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯁꯤ ꯃꯔꯨ ꯑꯣꯏꯁꯤ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯁꯣꯛꯅꯈꯤꯕ ꯃꯇꯝ ꯅꯤꯡꯊꯧꯗꯨꯅꯦꯕꯀꯣ ꯌꯦꯡꯉꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯀꯔꯤꯅꯣ ꯃꯇꯝꯗ 𝗵𝗶𝗀 ꯈꯥꯟꯒꯤ ꯒ꯭ꯔꯥꯟꯁꯟꯅꯦꯕ 𝗵𝗶𝗀 ꯈꯥꯟ was succeeded by his grandson 𝗵𝗶𝗀 ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯗꯤ ꯃꯁꯨ ꯅꯨꯄꯥꯅ ꯍꯥꯏꯇꯥꯔꯦ 𝗵𝗶𝗀 ꯈꯥꯟꯒꯤꯅ ꯁꯤꯔꯥꯖꯎꯗꯧꯂꯥ ꯍꯥꯏꯁꯦ ꯈꯔ ꯃꯥꯗꯤ ꯁꯥꯊꯤꯌꯦꯕꯀꯣ ꯃꯥꯅ ꯁꯤꯖ ꯇꯧꯔꯦ ꯍꯥꯏꯗꯤ ꯊꯤꯡꯖꯤꯜꯂꯦ ꯏꯪꯂꯤꯁ ꯐꯦꯛꯇꯔꯤ ꯑꯦꯠ ꯀꯥꯁꯤꯝ ꯕꯖꯥꯔ ꯂꯩꯕ ꯏꯪꯂꯤꯁ ꯐꯦꯛꯇꯔꯤ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯒ ꯖꯨꯟꯒꯤ ꯇꯥꯡ 10 1756ꯗ ꯐꯣꯔꯠ ꯋꯤꯂꯤꯌꯝ ꯀꯧꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯐꯝꯗꯨ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯑꯗꯨꯒ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯚꯅ ꯀꯣꯜꯀꯇꯥꯁꯤꯗꯤ ꯃꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯏꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯕ꯭ꯂꯦꯛ ꯍꯣꯜ ꯇ꯭ꯔꯦꯖꯦꯗꯤ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯩ ꯊꯥꯏ ꯀꯥꯏꯅ ꯍꯥꯏꯕ ꯃꯩ ꯆꯥꯛꯂꯒ ꯍꯥꯠꯈꯤꯕ ꯃꯤ ꯀꯨꯟꯅꯤꯊꯣꯏ ꯍꯤꯡꯍꯧꯕꯒꯤ ꯀꯥꯏꯅ ꯑꯗꯣ ꯕ꯭ꯂꯦꯛ ꯍꯣꯜ ꯇ꯭ꯔꯦꯖꯦꯗꯤ ꯁꯤꯗꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯍꯣꯜ ꯇ꯭ꯔꯦꯖꯦꯗꯤꯁꯤ ꯀꯔꯝꯕ ꯏꯟꯁꯤꯗꯦꯟ ꯀꯅꯥ ꯅꯤꯡꯊꯧꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯅꯪ ꯈꯪꯖꯜꯂꯣꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯗ ꯑꯣꯟ ꯗꯁꯇꯛ ꯇꯦꯛꯁ ꯍꯥꯏꯅ ꯃꯈꯥꯗ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯄꯩꯁꯥ ꯄꯤꯗꯕꯤꯗ ꯑꯗꯨꯝ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗꯒꯤ ꯇ꯭ꯔꯦꯠ ꯇꯧꯒꯦꯅ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯃꯗꯤ ꯇ꯭ꯔꯦꯠ ꯇꯧꯔꯒ ꯂꯥꯛꯈꯤꯕꯀꯣ ꯑꯗꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯃꯇꯝꯗ ꯌꯥꯔꯛꯇꯕꯗꯒꯤ ꯈꯠꯅꯔꯛꯄꯅꯦꯕꯀꯣ ꯃꯥꯅ ꯀꯥꯁꯤꯝ ꯕꯖꯥꯔꯗ ꯆꯠꯂꯒ ꯂꯥꯟꯃꯤ 50,000 ꯄꯨꯔꯒ ꯂꯥꯟ ꯇꯧꯗꯣꯏꯅꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯊꯛꯇ 2 ꯖꯅꯋꯥꯔꯤ 1757ꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯂꯤꯅꯒꯔꯁꯦ ꯁꯥꯏꯟ ꯇꯧꯋꯦꯕꯀꯣ ꯑꯁꯤꯗ ꯀꯔꯤ ꯁꯥꯏꯟ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯔꯥꯖꯨꯗꯧꯂꯥꯅꯅꯦ ꯌꯥꯔꯝꯃꯦꯕ ꯗꯤꯃꯥꯟꯁ ꯑꯣꯐ ꯕ꯭ꯔꯤꯇꯤꯁ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁ ꯗꯦꯟ ꯀꯦꯞꯆꯔ ꯆꯟꯗ꯭ꯔꯅꯒꯣꯔ ꯁꯤꯔꯥꯖꯨꯗꯧꯂꯥꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯥꯏꯟ ꯇꯧꯅꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯅꯔꯦ ꯑꯗꯨꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯉꯁꯥꯏꯒꯤ ꯆꯟꯗ꯭ꯔꯅꯒꯣꯔ ꯀꯜꯀꯇꯥ ꯅꯠꯇꯕ ꯆꯟꯗ꯭ꯔꯅꯒꯣꯔ ꯍꯥꯏꯕ ꯁꯤꯇꯤꯁꯦ ꯂꯧꯁꯤꯟꯈ꯭ꯔꯦꯕ ꯐ꯭ꯔꯦꯟꯁ ꯁꯦꯇꯜꯃꯦꯟ ꯐ꯭ꯔꯦꯟꯁꯀꯤ ꯁꯦꯇꯜꯃꯦꯟ ꯆꯟꯗ꯭ꯔꯅꯒꯣꯔꯁꯦ ꯃꯥꯔꯆ 1757 ꯂꯧꯁꯤꯟꯈ꯭ꯔꯦ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯤꯁꯦ ꯁꯣꯛꯅꯈꯤꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯕ ꯃꯇꯝꯗ 23 ꯖꯨꯟ 1757ꯗꯅꯦꯕꯀꯣ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯤ ꯁꯣꯛꯅꯕꯁꯦ 23 ꯖꯨꯟ 1757ꯗꯅꯦꯕ ꯃꯁꯤꯗ ꯀꯟꯁꯄꯤꯔꯦꯁꯤ ꯍꯥꯏꯗꯤ ꯂꯧꯇꯨꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯋꯥꯕꯁꯦ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯅꯋꯥꯕꯁꯤ ꯀꯅꯥꯅꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯈꯤꯑꯕꯀꯣ ꯂꯧꯇꯨꯅꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯅꯋꯥꯕ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯀꯃꯥꯟꯗꯔ ꯍꯥꯏꯇꯥꯔꯦ ꯃꯤꯔ ꯍꯥꯏꯁꯦ ꯃꯤꯔ ꯍꯥꯏꯗꯤ ꯀꯃꯥꯟꯗꯔ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦꯕ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯤꯔ ꯖꯐꯔꯁꯦ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕꯅꯤꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯅꯋꯥꯕꯁꯤ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯅꯤꯛ ꯆꯥꯟ ꯍꯥꯏꯁꯤ ꯑꯣꯐꯤꯁꯥꯔ ꯏꯟ ꯆꯥꯔꯖ ꯑꯣꯐ ꯀꯣꯜꯀꯇꯥꯅꯤ ꯃꯥꯅꯁꯨ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦ ꯀꯅꯥꯕꯨ ꯍꯧꯖꯤꯛꯀꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯑꯃꯤꯠ ꯆꯥꯟꯁꯨ ꯁꯤꯈ ꯃꯥꯔꯖꯦꯅ ꯃꯥꯁꯨ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯗꯤꯝ ꯈꯥꯟꯁꯤꯁꯨ ꯀꯃꯥꯟꯗꯦꯠ ꯑꯦ ꯂꯥꯔꯖ ꯅꯝꯕꯔ ꯑꯣꯐ ꯅꯋꯥꯕꯁ ꯇ꯭ꯔꯨꯞ ꯃꯥꯅ ꯅꯋꯥꯕꯀꯤ ꯇ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯥꯔꯖ ꯅꯝꯕꯔ ꯑꯃ ꯀꯃꯥꯟ ꯇꯧꯔꯤꯃꯦ ꯃꯥꯅꯁꯨ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ
ꯃꯤꯔ ꯖꯐꯔ ꯍꯥꯏꯁꯤ ꯉꯁꯥꯏꯒꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯇꯨꯅꯤ. ꯃꯥꯅ ꯕꯤꯇ꯭ꯔꯦ ꯇꯧꯔꯒ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯕ꯭ꯔꯤꯇꯤꯁꯅ. ꯑꯗꯨꯒ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯧꯅꯤꯡꯕꯒꯤ ꯑꯣꯏꯁꯨ ꯑꯣꯏꯔꯦꯗꯅ. ꯍꯧꯖꯤꯛ ꯁꯤꯔꯥꯖꯨꯗꯧꯂꯥꯗꯣ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯠꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯤꯔ ꯖꯐꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ. The company was granted undisputed right to free trade in Bengal. ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯁꯤ ꯅꯤꯡꯊꯧꯐꯝ ꯍꯥꯞꯄꯤꯔꯕꯅꯤꯅ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯄꯤꯔꯦ. ꯃꯤꯔ ꯖꯐꯔꯁꯤꯅ ꯀꯝꯄꯅꯤ ꯏꯪꯂꯤꯁ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯗ ꯕꯦꯡꯒꯣꯜ, ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯎꯔꯤꯁꯥꯗ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯇꯧꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯂꯦ. ꯌꯦꯡꯉꯨ ꯃꯤꯔ ꯖꯐꯔ ꯍꯥꯏꯁꯦ ꯃꯥꯁꯤ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ. ꯃꯥꯒꯤ ꯅꯤꯡꯊꯧ ꯕꯤꯇ꯭ꯔꯦ ꯇꯧꯔꯒ ꯃꯥ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤꯅꯦꯕ. ꯑꯁꯤ ꯅꯤꯡꯊꯧꯐꯝ ꯄꯥꯝꯅꯕꯩ ꯅꯠꯇ꯭ꯔꯥ. ꯍꯤꯁꯇ꯭ꯔꯤ ꯔꯤꯄꯤꯠ ꯏꯠꯁꯦꯜꯐ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯈꯤꯗꯨꯅꯤ. ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯤꯟꯈ꯭ꯔꯤꯗꯣ ꯅꯤꯡꯊꯧꯐꯝ ꯃꯨꯟꯅꯕꯗ. ꯑꯗꯩꯗꯤ ꯏꯠ ꯔꯤꯁꯤꯞ ꯗ ꯖꯃꯤꯟꯗꯥꯔꯤ ꯑꯣꯐ 14 ꯄꯔꯒꯅꯥꯁ. ꯕ꯭ꯔꯤꯇꯤꯁꯅ 14 ꯄꯔꯒꯅꯥꯁꯀꯤ ꯖꯃꯤꯟꯗꯥꯔꯤ ꯔꯤꯁꯤꯞ ꯇꯧꯔꯦ. ꯃꯤꯔ ꯖꯐꯔ however fell into arrears and was forced to abdicate in favor of his son. ꯑꯗꯣ ꯃꯤꯔ ꯖꯐꯔꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥ ꯃꯤꯔ ꯀꯥꯖꯤꯝꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯣꯏꯅꯦꯕꯀꯣ. ꯁꯟ ꯏꯟ ꯂꯣ ꯃꯤꯔ ꯀꯥꯖꯤꯝꯁꯤꯅ ꯅꯤꯡꯊꯧꯐꯝ ꯑꯣꯏꯍꯧꯗꯣꯏꯅꯦ. ꯐꯦꯜ ꯏꯟꯇꯨ ꯑꯦꯔꯤꯌꯔꯁ ꯍꯥꯏꯗꯤ ꯃꯥꯒ ꯕ꯭ꯔꯤꯇꯤꯁꯀ ꯌꯥꯅꯈꯤꯗꯕꯗꯨ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤꯀꯣ. ꯑꯗꯩ ꯃꯤꯔ ꯀꯥꯖꯤꯝꯁꯤꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ. ꯃꯤꯔ ꯀꯥꯖꯤꯝꯅ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯏꯔꯦ ꯍꯧꯖꯤꯛ ꯕꯦꯡꯒꯣꯜꯁꯦ. ꯃꯤꯔ ꯁꯤꯗꯦꯠ ꯕꯨꯔꯗꯥꯋꯥꯟ, ꯃꯤꯅꯥꯄꯨꯔ ꯑꯦꯟ ꯆꯤꯇꯥꯒꯣꯡ. ꯑꯗꯩꯗꯤ ꯃꯤꯔ ꯀꯥꯖꯤꯝꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯧꯁꯜꯂꯦ ꯕꯨꯔꯗꯥꯋꯥꯟ, ꯃꯤꯅꯥꯄꯨꯔ ꯑꯃꯁꯨꯡ ꯆꯤꯇꯥꯒꯣꯡꯁꯦ. ꯍꯤ shifted his capital from ꯃꯨꯔꯁꯤꯗꯥꯕꯥꯗ to ꯃꯨꯡꯒꯔ. ꯑꯗꯣ ꯉꯁꯥꯏ ꯃꯨꯔꯁꯤꯗꯥꯕꯥꯗ ꯗꯔꯀꯥꯔꯗꯒꯤ ꯃꯨꯔꯁꯤꯗꯥꯕꯥꯗꯇ ꯀꯨꯂꯤ ꯈꯥꯟꯅ ꯍꯣꯡꯉꯝꯕꯗꯣ ꯍꯧꯖꯤꯛ ꯃꯨꯔꯁꯤꯗꯥꯕꯥꯗꯇꯒꯤ ꯃꯨꯡꯒꯔꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯦ. ꯀꯅꯥꯅ? ꯃꯤꯔ ꯀꯥꯖꯤꯝꯅ. ꯃꯨꯔꯁꯤꯗꯥꯕꯥꯗꯇꯒꯤ ꯃꯨꯡꯒꯔꯗ ꯆꯦꯟꯖ ꯇꯧꯔꯦ. Mir Kazim soon revolted as he was angry with British misusing of the tax. ꯍꯥꯏꯈꯤꯕꯗꯣ ꯐ꯭ꯔꯤ ꯗ꯭ꯌꯨꯇꯤ ꯄꯥꯁꯦꯁꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯕ꯭ꯔꯤꯇꯤꯁꯅ ꯇꯧꯔꯛꯄꯗꯒꯤ ꯃꯥꯅ ꯂꯥꯟ ꯍꯧꯔꯦꯕꯀꯣ. ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯑꯊꯤꯡꯕ ꯑꯀꯥꯏꯕ ꯄꯤꯔꯦꯕ. ꯕ꯭ꯔꯤꯇꯤꯁꯅꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯅꯦꯅ ꯈꯜꯂꯝꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦꯕ ꯃꯤꯔ ꯀꯥꯖꯤꯝꯅꯀꯣ. ꯑꯗꯣ however having been defeated by British, ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯏꯊꯤꯕ ꯄꯤꯖꯔꯁꯨ, he fled to Awadh. ꯃꯥꯅ ꯀꯥꯏ ꯆꯦꯟꯈ꯭ꯔꯦꯕ? ꯑꯋꯙꯇ. Where he formed a confederacy with Awadh ruler ꯁꯨꯖꯥꯎꯗꯧꯂꯥ. ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯋꯙꯀꯤ ꯅꯤꯡꯊꯧ ꯁꯨꯖꯥꯎꯎꯗꯤꯟ ꯍꯥꯏꯕ ꯉꯁꯥꯏ ꯑꯃꯁꯨ ꯌꯥꯎꯈꯤꯗꯨꯅ ꯁꯨꯖꯥꯎꯗꯤꯟ ꯑꯁꯤꯅ ꯁꯨꯖꯥꯎꯎꯗꯧꯂꯥ. ꯃꯥꯅ ꯑꯋꯙꯇ ꯆꯦꯟꯈ꯭ꯔꯦ. ꯑꯗꯨꯒ ꯁꯨꯖꯥꯎꯎꯗꯧꯂꯥꯒ ꯃꯥꯒ ꯀꯟꯐꯤꯗꯔꯦꯁꯤ ꯑꯃ ꯁꯦꯝꯂꯦ. ꯑꯗꯨꯒ ꯃꯨꯒꯜ ꯑꯦꯝꯄꯦꯔꯔ ꯁꯥꯍ ꯑꯂꯥꯝ ꯇꯨꯒ. ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯤ ꯂꯥꯟ ꯁꯣꯛꯅꯗꯣꯏꯅꯦꯕ. ꯗꯁꯕꯤꯟ ꯂꯥꯛ ꯃꯥꯜꯂꯦ. ꯗ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔ 1764. ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯤ 1764ꯗ ꯁꯣꯛꯅꯩꯌꯦꯕ. ꯃꯤꯔ ꯀꯥꯖꯤꯝꯅꯦ, ꯁꯨꯖꯥꯎꯎꯗꯧꯂꯥꯅꯦ, ꯁꯥꯍ ꯑꯂꯥꯝ ꯇꯨꯅꯦ ꯀꯣ. ꯗꯤꯐꯤꯇꯦꯠ ꯕꯥꯏ ꯃꯨꯟꯔꯣ. ꯃꯨꯟꯔꯣꯅ ꯃꯥꯏꯊꯤꯕ ꯄꯤꯗꯣꯏꯅꯦ. ꯃꯨꯟꯔꯣ ꯍꯥꯏꯁꯤꯅ ꯂꯨꯆꯤꯡꯕꯅꯦꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣ. ꯃꯤꯔ ꯖꯐꯔ was again placed on the throne. ꯑꯗꯨꯗꯤ ꯉꯁꯥꯏ ꯂꯧꯊꯣꯛꯈꯤꯕ ꯃꯤꯔ ꯖꯐꯔꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯅ ꯃꯤꯔ ꯖꯐꯔꯁꯦ ꯑꯃꯨꯛ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯤꯕꯤꯔꯦꯕ. ꯗꯁꯕꯤꯟ ꯑꯝꯇ ꯍꯟꯗꯣꯛꯑꯒꯦ. ꯑꯗꯨꯗꯤ ꯃꯤꯔ ꯖꯐꯔꯁꯦ ꯇ꯭ꯔꯣꯟꯗ ꯑꯃꯨꯛ ꯊꯝꯕꯤꯔꯦ. ꯇ꯭ꯔꯣꯟꯗ ꯊꯝꯕ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯃꯤꯔ ꯀꯥꯖꯤꯝꯒꯤ ꯁꯛꯁꯦꯁꯔꯁꯤ ꯀꯅꯥ ꯍꯥꯏꯇꯥꯔꯦ? ꯃꯤꯔ ꯖꯐꯔ. ꯃꯤꯔ ꯀꯥꯖꯤꯝꯗꯤ ꯍꯥꯠꯈ꯭ꯔꯦ. ꯑꯗꯩꯗꯤ ꯀꯔꯤ ꯅꯖꯥꯃꯨꯗꯧꯂꯥ ꯂꯩꯔꯦ, ꯁꯤꯄꯥꯎꯖꯤꯟ. ꯑꯗꯒꯤ ꯃꯨꯕꯥꯔꯛ ꯗꯧꯂꯥꯅꯤ. ꯃꯊꯪꯗ ꯃꯤꯔ ꯖꯐꯔ ꯁꯤꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯟ ꯅꯖꯃꯨꯗꯧꯂꯥꯁꯦ ꯄ꯭ꯂꯦꯁ ꯑꯣꯟ ꯗ ꯊ꯭ꯔꯣꯟ ꯊꯝꯃꯦꯕꯀꯣ. ꯑꯦꯟ ꯁꯥꯏꯟ ꯑꯦ ꯇ꯭ꯔꯤꯇꯤ ꯑꯣꯟ 20 ꯐꯦꯕ꯭ꯔꯨꯋꯥꯔꯤ 1765ꯗ ꯇ꯭ꯔꯤꯇꯤ ꯑꯃ ꯁꯥꯏꯟ ꯇꯧꯋꯦꯕꯀꯣ. ꯕꯥꯏ ꯋꯤꯆ ꯗ ꯅꯋꯥꯕ ꯋꯥꯟꯁ ꯇꯨ ꯕꯤ ꯗꯤꯁꯕꯦꯟ ꯃꯣꯁ ꯑꯣꯐ ꯍꯤꯁ ꯑꯥꯔꯃꯤ. ꯅꯋꯥꯕꯁꯤꯅ ꯃꯥꯒꯤ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛꯇ ꯗꯤꯁꯕꯦꯟ ꯇꯧꯕ, ꯊꯥꯗꯣꯛꯄ. ꯑꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯠ ꯕꯦꯡꯒꯣꯜ ꯊ꯭ꯔꯨ ꯗꯤꯄꯨꯇꯤ ꯁꯨꯕꯦꯗꯥꯔ. ꯑꯗꯨꯒ ꯕꯦꯡꯒꯣꯜꯁꯦ ꯗꯤꯄꯨꯇꯤ ꯁꯨꯕꯦꯗꯥꯔ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ. ꯀꯅꯥꯅ ꯈꯟꯕ? ꯀꯝꯄꯅꯤꯅ ꯈꯟꯕ ꯍꯥꯏꯅ ꯇ꯭ꯔꯤꯇꯤ ꯑꯃ ꯁꯥꯏꯟ ꯇꯧꯔꯝꯃꯦꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 10, 1765. ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯕꯦꯡꯒꯣꯜꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ? ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯂꯩꯔꯦ. ꯑꯗꯩ ꯀ꯭ꯂꯥꯏꯚ ꯀꯟꯀ꯭ꯂꯨꯗꯦꯠ ꯇꯨ ꯁꯦꯄꯔꯦꯠ ꯇ꯭ꯔꯤꯇꯤꯁ. ꯀ꯭ꯂꯥꯏꯚ ꯍꯥꯏꯁꯦ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯚꯅꯤꯀꯣ. ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯇꯤ ꯑꯅꯤ ꯂꯣꯏꯁꯜꯂꯦ. ꯋꯤꯠ ꯁꯥꯍ ꯑꯂꯥꯝ ꯇꯨꯒ 12 ꯑꯥꯒꯁ 1765ꯗ ꯑꯃ, ꯑꯗꯨꯒ ꯁꯨꯖꯥꯎꯎꯗꯧꯂꯥꯒꯅ 16 ꯑꯥꯒꯁ 1765ꯗ. ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯂꯥꯍꯥꯕꯥꯗ. ꯁꯥꯍ ꯑꯂꯥꯝ ꯇꯨꯒꯅ 12 ꯑꯥꯒꯁ 1765ꯗ, ꯁꯨꯖꯥꯎꯎꯗꯧꯂꯥꯒꯅ 16 ꯑꯥꯒꯁ 1765ꯗ ꯀꯣ.
ꯍꯧꯖꯤꯛ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜ 1765 1772ꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ꯫ ꯕꯦꯡꯒꯣꯜꯗ ꯀꯔꯤ ꯆꯠꯅꯔꯅꯤ? ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯆꯠꯅꯔꯅꯤ꯫ ꯀꯔꯝ ꯀꯥꯟꯗ? 1765ꯇꯩꯅ 1772 ꯐꯥꯎ ꯀꯣ ꯌꯦꯡꯉꯁꯤ꯫ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯁ꯭ꯇꯥꯔꯇꯦꯠ ꯍꯧꯈꯤꯕꯁꯦ 1765ꯇ ꯍꯧꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯕꯅꯦꯕ? 1765ꯇ꯫ ꯗ ꯀꯝꯄꯅꯤ ꯑꯦꯀ꯭ꯋꯥꯌꯔꯗ ꯕꯣꯠ ꯗꯤꯋꯥꯅꯤ ꯑꯃꯁꯨꯡ ꯅꯤꯖꯥꯃꯠ ꯔꯥꯏꯠꯁ ꯐ꯭ꯔꯣꯝ ꯅꯖꯥꯃꯨꯗꯧꯂꯥ, ꯉꯁꯥꯏꯒꯤ ꯃꯤꯔ ꯖꯐꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯖꯥꯃꯨꯗꯧꯂꯥꯗꯣ ꯑꯗꯨꯗꯒꯤ ꯀꯝꯄꯅꯤꯅ ꯂꯧꯔꯦꯕ ꯗꯤꯋꯥꯅꯤ ꯑꯃꯁꯨꯡ ꯅꯤꯖꯥꯃꯠ ꯔꯥꯏꯠ ꯑꯅꯤꯃꯛꯁꯦ꯫ ꯗ ꯅꯋꯥꯕ ꯑꯣꯐ ꯕꯦꯡꯒꯣꯜ, ꯅꯖꯥꯃꯨꯗꯧꯂꯥꯁꯦ ꯀꯔꯤꯅꯦꯕ? ꯅꯋꯥꯕ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯣꯏꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯀꯝꯄꯅꯤꯅ ꯗꯤꯋꯥꯅꯤ ꯑꯃꯁꯨꯡ ꯅꯤꯖꯥꯃꯠ ꯑꯅꯤꯃꯛꯁꯦ ꯂꯧꯔꯦꯕ꯫ ꯕꯠ ꯗ ꯀꯝꯄꯅꯤ ꯗꯤꯗ ꯅꯣꯠ ꯇꯦꯛ ꯑꯣꯚꯔ ꯗꯥꯏꯔꯦꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯔ ꯔꯦꯚꯤꯅ꯭ꯌꯨ ꯀꯂꯦꯛꯁꯟ, ꯑꯗꯨꯕꯨ ꯀꯝꯄꯅꯤꯅ ꯅꯤꯖꯥꯃꯠ ꯑꯃꯁꯨꯡ ꯗꯤꯋꯥꯅꯤ ꯔꯥꯏꯠ ꯂꯧꯕꯤꯔꯕꯁꯨ ꯗꯥꯏꯔꯦꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯤ ꯂꯧꯕꯤꯗ꯭ꯔꯤꯕ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨꯗꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯃꯣꯏꯗ ꯄꯥꯏꯍꯜꯂꯀꯣ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯗꯨꯋꯦꯜ ꯁꯤꯁꯇꯦꯝ ꯒꯣꯚꯔꯟꯃꯦꯟ 1765ꯇ ꯍꯧꯗꯣꯛꯈꯤꯕꯁꯦ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯂꯣꯏꯁꯤꯟꯈꯤꯑꯕ꯫ ꯗꯨꯋꯦꯜ ꯁꯤꯁꯇꯦꯝ ꯑꯣꯐ ꯒꯣꯚꯔꯟꯃꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ? 1772ꯗ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯀꯩꯗꯧꯕ ꯂꯣꯏꯁꯤꯟꯈꯤꯑꯕ? ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜ ꯒꯣꯚꯔꯟꯃꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ? 1772ꯗ ꯂꯣꯏꯁꯤꯟꯈꯤꯑꯕꯀꯣ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ꯫ ꯃꯊꯪꯗ ꯕꯦꯡꯒꯣꯜꯒꯤ ꯂꯣꯏꯔꯦ, ꯕꯦꯡꯒꯣꯜꯁꯨ ꯄꯥꯏꯈ꯭ꯔꯦ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯀꯣꯟꯀꯔ ꯑꯣꯐ ꯕꯦꯡꯒꯣꯜ, ꯑꯗꯒꯤ ꯃꯍꯦꯁꯣꯔ ꯅꯠꯇ꯭ꯔꯥ? ꯕꯦꯡꯒꯣꯜ, ꯃꯍꯦꯁꯣꯔ, ꯑꯗꯒꯤ ꯄꯟꯖꯥꯕ, ꯑꯗꯨꯁꯤꯅꯦꯕ ꯅꯩꯅꯗꯣꯏꯁꯦ ꯍꯧꯖꯤꯛ꯫ ꯕꯦꯡꯒꯣꯜ ꯄꯥꯏꯈ꯭ꯔꯦ ꯀꯅꯥꯅ? ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯦꯁꯣꯔꯒꯤ ꯑꯃꯨꯛ ꯇꯧꯔꯁꯤ ꯌꯦꯡꯉꯣ꯫ ꯃꯍꯦꯁꯣꯔꯒꯤꯁꯤ ꯂꯥꯛꯇꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯑꯃꯁꯨꯡ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯋꯥꯔꯤꯅꯤ ꯀꯣ ꯃꯍꯦꯁꯣꯔꯗ ꯂꯥꯛꯇꯣꯏꯁꯦ꯫ ꯑꯗꯣ ꯁꯤ ꯈꯪꯖꯤꯟꯒꯗꯕꯁꯦ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ 1765ꯇ ꯍꯧꯗꯣꯔꯛꯄꯗ 1772ꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯩꯗꯧꯕ ꯈꯪꯖꯤꯟꯒꯗꯕ꯫ ꯋꯦꯔꯟ ꯍꯦꯁꯇꯤꯡ ꯏꯟꯗꯦꯠ ꯗ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯋꯦꯔꯟ ꯍꯦꯁꯇꯤꯡ ꯏꯟꯗꯦꯠ ꯗ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟ 1772ꯗ ꯀꯣ꯫